Housing Ahmed Maru Oibapau. Sitting MLA Ahumda Hanak BJP na ticket Pikidaba Asi Atopa Maram Amata Laite survey report ki matung ina Atopa da Pibini Haina Chief Minister N. Birena Fongdokri. Amadi Thawaiban AC gi Mihut Oriba Amadi Oikiba Singna Ing Lising Ani Tarani Toidagi Lising Ani Kunmatoi Fauba ACSC gi Taukiba Tabak Singi White Paper Putok Piu Haina Thawaiban da Congress ki Mirep Oriba Hizam Newton Chandrana Haikri. Pau Sandongna Pizari BJP gi oina pre-poll alliance hauzik fauba gi oina semba leitri haina Manipur gi Chief Minister N. Birena ngasi Fongdokri. Imphal gi Nitaipa Chuthek Talaiba BJP Manipur Pradesh ki head office ta pangthokpa pau gi mifam amada CM na makha tana haiki sitting MLA ahumda handak BJP na ticket pikidaba asi atopa maram amata leite survey report ki matung ina atopa da pibani intending candidate mayamda ticket pidriba asi matik chade haina khalaga pidaba natte haina su mahakna fongdoki Prajana BJP pami BJP da thajaba thami maram aduna lakadoriba mikhal asida Party asina sit humfugi manungda nifu phangani haina su CM Birena thajaba fongdoki roti ka brown maka tangai kan dum minu ko sangal ko ne ko Manipur se da pa ne ko yum no dur da so many senja bunam da adu mama yam se party prime minister ga mani da ki position special focus adagi youth singi employment ki mata da sab atmanirbhar bharat ki infrastructural status strategy में यहाँ बात अन्दर की budget billions अदुना आत्मनिर्भर भारत किसी ने शेयर agriculture sector even drone use और कंधा nomination दा मधुकी even hard side तो वो नो और पुतो कुछ नहीं वो नो even हता एक कोई बयाने तो बिरे कोई COVID की vaccination दा खान की एरिया में कोई vaccine को डिसेक्टिव Thangmeban AC gi mihut oriba amadi oikhiba singna English singani tarani thoidagi English singani kunma thoi fauba ACSC gi taukiba thabak singi white paper puthok piu haina Thangmeban da Congress ki mirep oigadoriba Hizam Newton Chandrana mahaki yumda pangtokpa paugi mifam amada ngasi fongdokri mahakna makha taraduna Thangmeban asi sotharaba AC ama oirakpa amadi thabak phangdabagi samasya kya hengalakpadagi mirep oiduna miyam gi seba tawrgi haina thorakpani haiki loinana Congress ki mirep ama oinabagi damak Manipur Pradesh Congress Committee MPCC na ayaba pirakpagi damak su mahakna party asibu thagatpa fongdokhi tamda asagi masa mana oiba ikoi tathi da oina taiba ikoi bu islamic puthokta khongoi nabi ba ikoi bu corporate mana kaya mu phangaduri no corporate no keduduri no aduna aigi motadi ai sa corporate mana ai tawma thabak thromsing ai parjamiam dai khot puthok thamjage aduga hojik thengnagadoriba aigi thengnagadoriba hojik aigi leader sina paibi number sina yaragadi parjamiam da 2012 tagina 2021 gi March pawi khoi pe puthokpio platform da wari sanaraga parja da karai bu thawk chuma tawi tawde hebdo chapchana wa gang na bai pamjai maduna matumda hojik chuma thabak tawbi ba asumba wayan tawbi ba adungla Thai United Club su asuma mai gi da phajna porakane khali aduna ranti changda ba adungla Thai United Club am oibi haraga Thai United Club na haibi gi ba adungo senja sumda changdana aduna du sa hijana ba vote tawba aduma tawjagi ba thanen ta taw thabak tholsing ado ai madu ngang ni jagani ai madu gi against ta thabam ta tawjaro hai bo famsima ai thamjage Congress na lakadoriba Manipur Assembly mikhal gi ani shuba list ta mirep tara gi mingarang lauthokri hanagi minister ni thousand biren amasung MLA Pukrem Sarat Chandra Singh ani suba candidate ke list asida yauri Congress na haukiba January kunithoi da candidate nifu gi ming lauthoki maduda hanagi Chief Minister Okram Ibo Bisu yauki mahakna mikhal asi Thobal Assembly constituency dagi thengnagani Thobal district ki Wangjing Tentha Kongbal dangasi ayuk sakhangdaba singna Laishram Memcha Devi Kaubi nupi amagi yumgi thongal da hand grenade ama thamlamle police laktuna grenade adu dispose tawnaba laukhatkri haina paw asina hairi Kanana karigi damak grenade adu thamlibano haibasi hauzik fawbagi oinadi khangba ngamdri
Kangpokpi District ki Kangpokpi Police Station na konba bungmol torbanda ariba bom ama lairam lehari. Bom adu ngarang nungtil pung anirom tabada walking chatpasing na thengnarakpadagi khudakta Kangpokpi Police ta pau piraba matungda police laktuna yengsin ki hari. Kangpokpi Police na Manipur Police ki bomb expert team kaudana bom adu ngarang numidang pung taruk khara helakpa adwaida asoy angam yaudana mafam dudagi lokalaga numidang pung taruk ka minute nifu mangarom tabada Kangpokpi bungmol torel torbanda pokhai hankri hairi Mikhal gaman mari lainaramba yai haiba thodok amada kairau bitragi mafam ahumda sakhangdaba singna nongmai round kaya kapsim lambata natana nungna su landaram le hari thodok sing asi ngarang numidang athengba pung 12 makhairom tarakpa amasung nongyai matung pung amaga makhai tarakpa da thokibani hairi Thodok tofamdagi fangba paugi matung ina ngarang numidang pung 12 makhairom tarakpada kairau GP Ward member oibata natana BJP gi sitting MLA oriba Laurembam Rameshwar gi active worker Sagol Sem Baleshwar chahi nifu manga apokpa lekhidrab S tombagi yum tamna nongmai kapsilam ki hairi kapsilam ba maru aduna gate ta panbadagi asok apandi tho haude Amaromda irilbung kabui khulda nongyai matung pung ama makhairom tarakpada nongmai round ahum kasilambani hairi atopa thodok amada sitting MLA gi active worker oriba kairau bitra makhale kai dalaiba Sagol Sem Sanjit chahi nifu apokpa S Bir Chandra gi yum mayadasu nongmai round khara kaplami hairi amaromda kairau bitra amadi irilbung khulda nongmai kapsilamba thodok adugi mayokta yaningdaba fongdoktuna laikai gi miyam amadi marapaibi singna wakat mifam famduna protest tokre Matang sa atenba break amalo minasi. Karigumba dom yumda laiba anaba singi hida kappa dressing tauba blood sample loba rice tube hapa catheterization hapa enema tobinaba experience lairaba nurse amati doctor thibada awaba thengnabirabadi wabiraganu Medland Home Nursing Care Service Manipurna pungkunmari chukna adom yumda latuna hida kappa injection piba dressing tauba feeding tube hapa catheter hapa amadi makhal kya ge anaba sing experience lairaba doctor amadi nursing latuna mating pangzari akupa marol gi damak Medland gi helpline number 9205987988 amukasu 9205987988 ta call tawna tanabiu natraga Google Play Store gi Medland app download tawna booking tawi Break matungda makhataba pau pizari. Taramathoi suba Manipur Assembly Mikhalda Forlam Lai AC dagi Congress ki ticket ta karakhiba KSS Birenna Assembly member oibdagi resign tawkhibaga loinana mahaki resignation letter adu Assembly na ayaba ngarang makpi khibaga loinana thokhiba bulletin part 2 number 75 ki matung ina ngarang dagi Lamlai Assembly constituency gi sit hangle haina lauthokre Manipur gi ahanba phase ta pangthokadoriba taranitoi suba state assembly gi Mikhal asiga mari lainana chief electoral officer CEO na election notification thokre ngarang joint chief electoral officer Ramananda nongmai kapamna press thadorpa cherol amada state asida ahanba phase ki oina pangthokadoriba Mikhal asiga mari lainana state asigi district manga Imphal East Imphal West Bisnupur Chorchanpur amasung Kangpokpi district ki Assembly constituency kuntra nipan gi election notification sing mari lainaba returning officer sing na thokre mirep sing dagi nomination paper sing asi February gi tang amadagi hauraga February tang nipan fawbuda loisingani hari nomination paper sing gi scrutiny na lakliba February gi tang mapanda tawgani aduga candidate sing na mirep withdraw tawbagi matamna February gi tang 13 fawbani hari Election Commission of India ECI na ngarang pangthokiba mifam amana Manipur yauna state manga gi pangthokadoriba Mikhal asigidamak tongan ba special observer tara manga hapkhre Election Commission of India na Manipur gi oina hapkraba special observer sing adudi MP 87 batch ki retired IAS Pravil Krishna UP 85 batch ki retired IPS Arun Kumar amasung ex IRS IR 87 batch Rajesh Tutejapu mathangsina special general special police amasung special expenditure observer oina hapkhre
Pravir Krishna asi mamangdasu Manipur gi General Observer oiki Arun Kumar na mamangda BSF, CRPF amasung CAPF ta thabak tawrombaga loinana English ani tara mangagi Bihar gi mikalda amasung Rajesh Tuteza asisu Himachal Pradesh amasung Haryana da Director Investigation oina thabak tawrombaga loinana mamangda pangthokiba Punjab, MP amasung Andhra Pradesh ki mikaldasu thabak tawramki hairi. Manipur Government ki Deputy Secretary GAD Sunanda Thokchom na thokpa order amagi matung ina thas gi kuntaret amasung March ahumda pangthokadoriba mikhal asiga mari lainana numit sing asida government gi office amasung institution sing thonglon gani haidi. Order is na makha taraduna thas gi kuntareta ahanba tangkaki oina constituency kuntranipan amasung ani shuba tangkaki oina March ahum the constituency Kunitoigi pangthokadoriba mikhal asida government employees singna masagi hak mapung fana siznaba ngamnaba numising asida government office educational institution private sector undertaking amadi ata establishment singi office sing thonglon gani hairi ahanba amasung ani suba tangkaki mikhal pangthokadoriba constituency sing aduda voter elector oiba government employee, bank employee, private sector undertaking ki employee na chingbasing atopa mafam da posting labor natraga roster duty tabasing mikhal numiki oina special casual leave loba yagani su hairi. Nungba AC ki BJP candidate Dinganglung Gangmai na Nungba gi praja sing da vote ta sel na makoi bu humduna puhandana ba appeal tawbaga loidana Nungba si nungshiba amasung amaga mateng pangnaduna ahongba ama purakpa ngamgani haikri. Freedom fighter Haipok Jadonwangi Nungba subdivision gi manung chanba poknafam Kambiron Khungangda Dinganglung Gangmai na ngarang mahaki political campaign hawdokpada wafam asi fongdokhibani. Thawramadu manung chana Gangmai amasung mahaki team na Haipok Jadonwangi mafamda hailai katuna ikai khumnabasu utki. Mansu an thau nung goi tong raswai tani atum na kurum lobam tho mai poi nun mi hila nung goi tong rol pai na darka nai the ana ani goi kum tagu me gan kha pisa pe doi tong ram pai na sa pa ni pisa pe doi tong ram ho hai ani goi katin na gyan BJP zindabad BJP zindabad Dipu Langwai Dipu Langwai Mansu an thau nung goi tong raswai tani atum na kurum lobam tho mai poi nun mi hila Pangthokadoriba taranithoi suba Manipur Legislative Assembly mikhalda patsoi AC da BJP ki mirep oinaba honaramba RK Rameshwar ngarang National People's Party NPP da yaukre mahag NPP asi patsoi AC dagi hawdokhiba One Voice One Northeast haiba regionalism gi wakhalonda Luna Mara Taraba political party ama oibata natana awang nongpok lamdamda lairiba yelhomi singi identity culture amadi atai value singak na thamduna chawkhat lamjelda mangjil thanar honariba political party amani haiki mahakna makha tana haiki patsoi AC gi miyamna
अपुनबगी पांगल अमा सागलक्तुना महाकु पार्टी असिदा याउनब अकनबा प्रेशर पिरकपा असि महाकी ओइनदी लाइबक फबनी अमसुंग मणिपुरगी याइफनबा अंगंबा पांगल पुथोक्तुना होनागनी हाइबा वाफमसु थमखी पांथोकदौरिबा मणिपुरगी 12 सुबा असेंबली मिखलगी अनि सुबा तांककता यावरिबा 41 चैनल असेंबली कॉन्स्टिट्युएंसी दा नेशनल पीपल्स पार्टी एनपीपी की कैंडिडेट ओरिबा लुंगखोपाव हाउकिप एलाइस अपाउगी इलेक्शन कैंपेन चलुबा वर्कर अनि सस्पेंशन ऑफ ऑपरेशन सुगी मखादा लेरिबा यूनाइटेड कुकी लिबरेशन फ्रंट यूकेएलएफ की कैडर खरना फारगा तमथीना फुरकपगा लोइनना मखोइना तोंखिबा गाड़ीसु थुगाइरखले हाइरी पांथोकदौरिबा इलेक्शन असी फ्री एंड फेयर ओइना पांथोकनबगीदमक लेंगागी ऑथोरिटी सिंगा सुगी अयाबा थमनरिबा यूकेएलएफ की कैडर सिंग असी मखोइगी डिजिग्नेशन कैंप सिंगदगी हेंदोखंदना थमनब क्रिमिनल इन्वेस्टिगेशन डिपार्टमेंट दा अइबा चेरोल अमसु पिसिनख्रे हाइरी थौदोग असी मियोइबगी हक खुंगाउनबनी हाइना चांडेल की चीफ एसोसिएशन की माइकैदगिसु अकनबा मवोंगदा यानिंगदबा फोंदोरखिबगा लोइनना थौदोक असिगी दायित्व पुनमक बीजेपी की मिरेप ओरिबा एमएस ओलिसना पुगदबनी हाइनसु लुंगखोपाव हाउकिपना इम्फाल की एमजी एवेन्यू द लैब एनपीपी की ऑफिस दा पाउमीसिंगदा फोंदोके ngase imphal phongbo pauche singi maruiba paukhra yengminasi sangai express covid marakta mikhal athingba thamlabasu kharadi komthokre manga sikhi chahumga nifu taruk positive oikhi chahumga kuntra humdoi fagatki npf ki mirep taragi ming lauthokle sip sena gi mirep taruk lauthokre poknafam sid humphugi manungda yamdrabada nifu fangduna mara chetpa government ama semba ngamlagani covid 19 gi yengduna road show पद यात्रा रैली की अथिंगबा तांग 13 फाउबा सांगदोखरे बीजेपी तक्सी सोलहौरगनी जय कुमार थंबाल संगलेंदा मिरेब हुंफुगी वा खनखरे हुयेन लंपाव ईसीआई ना थिंगलकपा रोड शो अमसुंग गाड़ी की रैली सिंग फेब्रुआरी 13 फाउबा सांगदोखनखरे मणिपुर की अहानबा फेस की मिखल की मिरेब चे ngasiदगी पिसिनबा यारगनी ख्वाइदगी यामना मिरेब मंगा लैखिद्रे बीजेपी की थंबाल लैनम चेलमद्रे एमएलए रामेश्वर मोइरांगी एमएलए शरदचंद्र यावना मियोय अहुम कांग्रेस दा यावख्रे नहरोल की थौदांग ईसीआई ना मिखल गा मरी लैनना थमखिबा रोड शो अमसुंग फिजिकल रैली की अथिंगबा फेब्रुआरी 13 फाउबा सांगदोखरे बीजेपी की फिरालना फिदा ओइरगा सन हालुबा अहुम लॉकअप यौख्रे बीजेपी दा मिरेप ओइगदबा सिंगा पुन्ना मिफम पांगथोखरे खेत्री बिरेन यावना मियोय मापन जेडीयू दा यावख्रे पार्टी असिना प्रीपोल अलायंस तौबगी वाफम नैते हन खान पाव अरोइबदा मरुइबा पाव मुखना सिटिंग एमएलए अहुमदा हनक बीजेपी ने टिकेट पीखिदबा असि अतोप मरम अमत लैते सर्वे रिपोर्ट की मतुंग इना अतोपदा पीबनी हाइना चीफ मिनिस्टर एन बिरेना फोंदोखरे अमदी थामैबन एसी गे मिहुत ओरिबा अमदी ओइखिबसिंगना इंग लिसिंग अनि तारानिथोइदगी लिसिंग अनि कुन माथोइ फाउबा एसीएसी की तौखिबा थबकसिंगी व्हाइट पेपर पुथोकपियु हाइना थामैबनदा कांग्रेस की मिरेप ओरिबा हिजम न्यूटन चंद्रना हाइख्रे मतंग से पोनी टीवी ने पिजबा नुथिल की मणिपुरी पाउ लोइजरे येंगबिरिबा पुमनमकपु अमुका हना खुरुमजरे।